Good morning, viewers. You are watching Times of Manipur. And now we are presenting you Coffee with Times of Manipur. Every day we bring you a very prominent figure in the field of art, culture, literature, theater, cinema, and other art forms. And today we are also very privileged to have none other than Manaobi MM, who has contributed immensely in the fields of cinema, drama, literature, as well as radio. And we are very fortunate to have him here. So, Oza, Lingzin Oza, we studio Lingzin Oza, we are very privileged Oza. Ozagi, any Maru in Manipur art form the Haidiva, we expressive art form, narrative art form Haidiva, Mayam Sings Ozagi radio Nikangde, film the Nikangde, even theatre in Nikangde. Ozagi, MM Palakoza, Lilavas, Yimodum sending him to the Potongan, Bambioromani, kind of the good diggers of history, hygienic ever ago. Adagi, whom filmed the high with something in Ongalam die. Train setter. Ozagi is Joquina, but the Munna cook the Negatus to do Southern music, you know, the other train setter in Madi, Manaobi MM, you know, the Adum Ikogi Ozagi, top, trainums was a later signature on the leisure of Noza. She was a Quina Kanjan by Tareko, when I'm crowning say, Ozagi, Samna Matik Magul later, exceptional or writing see, must it come out of horror in no kind of Mamma Kangamudo. Ozadamina, Ivagi, Ozada, Wakalonse, Kamina Laki, Masikana, Kamai, influence Peter, Karina, Ozada, not Peter, Kamina, who be the king of the Tentan of the Tambigadra. I say, Angang waiting, the gay young early stage the gay Evadum Hore. Uripo Boys Junior High School Tamingada. Class 4 the gay spelling sum the Eva si the gay I see like Evadum, saying Eva Hay. Adu I say I Han Eva is saying honey. Was about Angang saying so. Nature the tag, romanticism, separate Han Hanba, I saying, I singing. School magazine the happy, Uribo Boys Junior High School magazine the happy. Smatam the magazine I week and I win it. Daily sayings. Ayok Pangago. Masika mind to give Yum the Punsida, Ainangagi, Kanosida, Pat Lawn of Humubakan Sidako. Nasing on the Pat Lawn of Tiangamaga, Nasiki he more wounded. Mana Togzeriba, as I put Manung to the Magi, Sangsaraman and a Mana Togzeriba Napoldo. I read in a Nungai, Ayok Panga, Hainako, sayings evil. Was asking Sina in wonder. Hey, sayings in the Ibra, sayings in the Ibra, into ever. I know that I even Adagi. I see school the Masi Kainoma Lane Hangang, the Gis Adagi, Sumatang, Odibo Boys Junior High School Taming, I see the Gi. Class 7, I try the Gi, saying Ire, Wadim Saire, magazine, see I in a Sai, Anihum, happy was asking Sina. Taudan, Ade Shishi Skundala Akanda. I like even say, but I'm say class I take I say, I need saying things, saying theory. Matam do I saying Tiba, Sianga, I had saying Tiba, I had the first time. Saying Tiba. Can be there. I have a Shumba saying on the Shona Pirak Pagumba. I do need to do not conde, Matam do the Angang in a co I carino, I know Tori says the Kang de Adagi. Numaizaba means I gay Kainokawi. School names, certificate names, Moirang Timano, we sing Hibane. At the Angang wedding, I do the class Sabienta, Madu the gay I means I know Manaobi MM was a Kainogi, labels they want to say. Plus 8 Sabin the Sabin the Igi, quite the established over there, like Ibagi Mogama, Tovasi, Sabin the Gihoe. And Nasagi 9, 10, CC school, the Tambasida was a Anika Tinagi, Amana. Adibum, a quick Krishna Mohan Sarma translator, ni like his Oza, the Oza Ekpamgi Siam Sundar. Ani say in a Sisi Skunda, Tambasida, Sisi Skunda, in a Sayang Tiba. I think magazine articles, Ozaka Inosina, Krishna Mohan Sarma Sina, magazine editor way. Aigi Wari Masasi, heck over the ice hiding sea over the Aina Iba, Wari, pull up happy Ohumaxi. Satramagi, Koigi, Ahunga Hapasi, Kenoneva. Rare case. I pull up happy was Anna. Mana is Manaobi, Nangsi Sweden Kia, Nang Lady Hodani. Ado Matam the Wazasi radio drama translator wave. And Wazanang radio drama e. Sign Iroida, I some cannot again. Galing either
ꯑꯩꯅ ꯏꯔꯛꯄꯁꯤꯡꯗꯣ ꯑꯣꯖꯥꯅ ꯄꯥꯕꯤꯔꯒ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ ꯏꯌꯣ ꯍꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯁꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ ꯏꯕ ꯍꯧꯋꯦ ꯀ꯭ꯂꯥꯁ 10ꯗꯒꯤ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ ꯏꯕꯅꯦ ꯑꯩꯁꯦ ꯌꯥꯝ ꯉꯟꯅ ꯆꯪꯕꯤꯔꯤꯅꯣ ꯁꯔ ꯌꯥꯝ ꯉꯟꯅ ꯆꯪꯉꯦ ꯑꯗꯨꯕꯨ ꯇꯣꯏꯅꯗꯤ ꯏꯈꯤꯗꯦ ꯃꯔꯝꯗꯤ ꯁꯪꯗꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯔꯣꯝꯗꯅ ꯍꯦꯟꯅ ꯇꯧ ꯁ꯭ꯇꯨꯗꯦꯟ ꯑꯩꯒꯤ ꯑꯣꯏꯈꯤꯕ ꯄꯦꯔꯠꯅꯤꯅ ꯐꯦꯃꯤꯂꯤꯒꯤꯁꯨ ꯑꯦꯗꯚꯥꯏꯁ ꯂꯩꯕ ꯍꯣꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯑꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡ ꯏꯆꯥꯒꯤꯅꯤ ꯑꯗꯒꯤ ꯏꯅꯥꯎꯒꯤꯅꯤ ꯍꯦꯛ ꯑꯗꯒꯤ ꯏꯕꯤꯌꯨ ꯑꯩꯒꯤ니 ꯍꯥꯏꯅꯀꯣ ꯑꯍꯥ ꯁ꯭ꯀꯨꯜ ꯃꯦꯒꯥꯖꯤꯟꯒꯤ ꯏꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯣꯖꯥꯒꯤ ꯑꯆꯧꯕ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯁꯨꯔꯦꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯕ ꯑꯗ ꯑꯩꯅ ꯏꯔꯒ ꯃꯣꯏ ꯃꯃꯤꯡꯗ ꯇꯧꯔꯒ ꯇꯧꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯗꯦꯟ ꯑꯗꯒꯤꯗꯤ ꯀ꯭ꯂꯥꯁ 10ꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ ꯏꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯑꯗꯨ ꯇꯣꯏꯅ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ ꯏꯗꯦ ꯌꯥꯝ ꯉꯜꯂꯤꯉꯩꯗ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥꯁꯤ ꯇꯥꯃꯣ ꯏꯟꯗ꯭ꯔꯀꯨꯃꯥꯔ ꯁꯒꯣꯜꯁꯦꯟ ꯏꯟꯗ꯭ꯔꯀꯨꯃꯥꯔ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯥꯃꯣ ꯎꯔꯤꯄꯣꯛꯀꯤ ꯑꯩꯈꯣꯏꯒꯤ ꯅꯕꯀꯨꯃꯥꯔ ꯑꯩꯈꯣꯏꯒꯤ ꯃꯥꯃꯣ ꯅꯕꯀꯨꯃꯥꯔꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇ꯭ꯔꯗ꯭ꯌꯨꯁ ꯇꯧꯔꯒ ꯑꯩ ꯏꯃꯥꯅꯨꯄꯥꯅꯤ ꯃꯥ ꯏꯕꯈꯩꯁꯤ ꯂꯣꯏꯅ ꯐꯖꯔꯦ ꯌꯦꯡꯉꯣ ꯅꯣꯏꯁꯨ ꯄꯥꯔꯒ ꯅꯣꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅꯦ ꯂꯩꯔꯤꯁꯦ ꯍꯥꯏꯅ ꯇꯧꯔꯒ ꯃꯥꯃꯣꯁꯤꯅ ꯇꯧꯔꯒ ꯏꯟꯇ꯭ꯔꯗ꯭ꯌꯨꯁ ꯇꯧꯕꯤꯕꯅꯦꯕ ꯑꯗꯩꯗꯤ ꯑꯗꯒꯤ ꯑꯗꯨꯝ ꯃꯊꯪ ꯏꯕ ꯑꯗꯨꯝ ꯉꯁꯤꯐꯥꯎꯕ ꯍꯧꯈ꯭ꯔꯦ ꯑꯗꯒꯤ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥꯁꯦ ꯑꯩ ꯑꯍꯥꯟꯕ ꯏꯕꯁꯤ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ ꯑꯣꯏꯅ ꯑꯩꯁꯦ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ ꯏꯕ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯕꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥꯗ ꯀꯟꯅ ꯏꯔꯛꯄꯁꯦ ꯑꯗꯨꯝ ꯑꯣꯖꯥ ꯁꯣꯝꯗ ꯀꯩꯅꯣꯁꯨ ꯁꯩꯔꯦꯡꯁꯨ ꯋꯥꯔꯤ ꯃꯆꯥꯁꯨ ꯑꯗꯨꯝ ꯏꯕꯤꯔꯤꯀꯣ ꯑꯣꯖꯥ ꯃꯁꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯃꯗ ꯃꯩꯇꯩ ꯋꯥꯍꯩꯗ ꯍꯥꯏꯔꯒ ꯏꯔꯣꯏ ꯕꯥꯡꯒꯣꯔ ꯍꯥꯏꯗꯣ ꯏꯔꯣꯏ ꯕꯥꯡꯒꯣꯔ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯍꯣꯏ ꯅꯪꯁꯤꯗ ꯏꯔꯣꯏ ꯕꯥꯡꯒꯣꯔꯒꯨꯝꯕꯅꯦꯅ ꯅꯪꯅ ꯍꯦꯛ ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯑꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤ ꯁꯨꯝꯗꯤꯡ ꯆꯠꯄ ꯍꯣꯡꯒꯟꯗꯦꯅꯀꯣ ꯑꯗꯨꯗꯤ ꯑꯣꯖꯥꯅ ꯑꯗꯨꯝ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥꯗ ꯑꯗꯨꯝ ꯀꯨꯞꯊꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯑꯣꯖꯥ ꯏꯕꯤꯔꯤꯕ ꯃꯇꯝꯗꯨꯗ ꯑꯣꯖꯥꯀꯣ ꯍꯣꯏ ꯑꯗꯩꯗꯤ ꯑꯣꯖꯥꯁꯦ ꯑꯃꯨꯛ ꯁꯨꯃꯥꯡ ꯂꯤꯂꯥꯗꯁꯨ ꯑꯃꯨꯛ ꯃꯆꯤꯟ ꯐꯥꯛꯂꯣꯟ ꯇꯨꯡꯈꯠꯂꯛꯈꯤ ꯑꯣꯖꯥꯒꯤ ꯑꯗꯣ ꯈꯨꯠ ꯔꯦꯗꯤꯑꯣ ꯊꯥꯕꯤ ꯃꯇꯨꯡꯗ ꯗ꯭ꯔꯃꯥꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥꯒꯤ ꯃꯇꯨꯡꯗ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ MDUꯒꯤ ꯗ꯭ꯔꯃꯥ ꯏꯕ ꯍꯧꯈꯤ ꯑꯣꯀꯦ ꯁ꯭ꯋꯥꯏꯒꯤ ꯇꯥꯟꯖꯥꯁꯤꯗ ꯑꯍꯥ ꯉꯁꯥꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯔꯥꯝꯕꯝꯒꯤ ꯑꯣꯖꯥ ꯁꯃꯔꯦꯟꯗ꯭ꯔꯅ ꯑꯍꯣꯏ ꯑꯣꯖꯥ ꯁꯃꯔꯦꯟꯗ꯭ꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ ꯃꯥ ꯏꯟꯚꯥꯏꯠ ꯇꯧꯔꯛꯑꯦ ꯃꯅꯥꯎꯕꯤ ꯅꯪ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯐꯝ ꯄꯥꯏꯖꯔꯤꯕ ꯁꯤꯅꯤꯌꯔ ꯔꯥꯏꯇꯔꯁ ꯑꯦꯟड ꯄ꯭ꯂꯦ ꯔꯥꯏꯠ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯍꯥꯏꯁꯦ ꯑꯣꯖꯥꯅ ꯂꯤꯡꯈꯠꯂꯝꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯄ꯭ꯂꯦ ꯔꯥꯏꯠ ꯐꯣꯔꯝ ꯍꯥꯏꯗꯣ ꯑꯣꯜ ꯃꯅꯤꯄꯨꯔ ꯄ꯭ꯂꯦ ꯔꯥꯏꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯕꯒꯤ ꯅꯃꯨꯅꯥ ꯂꯧꯔꯒ ꯁꯦꯝꯕꯅꯤ ꯑꯣꯖꯥꯒꯤꯗꯨ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈꯤꯗꯦ ꯑꯗꯨ ꯃꯥꯡꯈ꯭ꯔꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤ ꯅꯃꯨꯅꯥ ꯂꯧꯔꯒ ꯁꯦꯝꯖꯕꯅꯤ ꯑꯩꯁꯦ ꯑꯗꯩꯗ ꯑꯣꯖꯥꯅ ꯑꯩꯁꯨ ꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯋꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯐꯦꯜ ꯑꯣꯏ ꯍꯦꯛꯇ ꯑꯩ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ MA ꯃꯅꯤꯄꯨꯔꯤꯒ ꯇꯝꯕ ꯂꯣꯏꯗꯅ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯇꯥꯟꯖꯥꯅꯤ ꯃꯇꯝꯗꯨꯗ ꯉꯜꯂꯤꯉꯩꯗ ꯑꯩ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯑꯩ ꯊꯣꯏꯗꯣꯛꯅ ꯏꯒꯦ ꯍꯥꯏꯅ ꯈꯜꯂꯨꯗꯦ ꯑꯗꯣ ꯀꯩꯅꯣꯅꯗꯤ ꯍꯥꯜꯂꯦ ꯑꯣꯖꯥ ꯀꯩꯅꯣꯅꯗꯤ ꯊꯤꯌꯦꯇꯔꯒꯤ ꯊꯤꯌꯦꯇꯔꯅ ꯍꯥꯜꯂꯦ ꯗ꯭ꯔꯃꯥꯒꯤ MDUꯒꯤ ꯑꯃꯟꯕ ꯌꯨꯝꯒꯤ ꯃꯃꯥꯡꯗꯗꯤ ꯑꯃꯒꯤ ꯃꯃꯥꯡ ꯀꯔꯤ ꯀꯨꯝꯍꯩꯅꯣ ꯑꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯀꯨꯝꯍꯩꯅꯣ ꯇꯧꯈꯤ ꯑꯣꯖꯥꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯍꯣꯏ ꯑꯩ ꯑꯗꯨꯝ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯗꯨꯝ ꯏꯔꯛꯈ꯭ꯔꯕꯅꯤ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯁꯃꯔꯦꯟꯗ꯭ꯔꯅ ꯑꯔꯥꯝꯕꯝ ꯁꯃꯔꯦꯟꯗ꯭ꯔꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯑꯐꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯃ ꯂꯩꯕ ꯑꯣꯏꯕ ꯑꯗꯨꯕꯨ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯣꯏꯕꯗꯗꯤ ꯃꯅꯤꯄꯨꯔꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯀꯥꯎꯟ ꯇꯧꯗꯦ ꯑꯗꯨ ꯅꯈꯣꯏꯒꯨꯝꯕ ꯑꯩꯈꯣꯏꯁꯤ ꯑꯣꯖꯥꯅ ꯅꯨꯡꯁꯤꯕꯤꯗꯅ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤ ꯀꯥꯏꯅ ꯈꯟꯕꯤꯌꯦꯕ ꯑꯗꯣ ꯅꯈꯣꯏꯒꯨꯝꯕ ꯈꯔ ꯀꯩꯅꯣ ꯑꯣꯏꯕꯁꯤꯡꯁꯤꯅ ꯂꯤꯂꯥ ꯗ꯭ꯔꯃꯥꯒꯤ ꯃꯔꯝꯗ ꯈꯪꯉꯕꯁꯤꯡꯁꯤꯅ ꯈꯔ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯒꯗꯤ ꯂꯦꯚꯦꯜ ꯑꯃꯗ ꯄꯨꯈꯠꯅꯤꯡꯕ ꯑꯣꯖꯥꯅ ꯑꯗꯨꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯅꯤ ꯑꯃ ꯇꯧꯒꯅꯤ ꯑꯗꯨꯅ ꯅꯣꯏ ꯌꯥꯎ ꯈꯣꯠꯂꯨ ꯍꯥꯏ ꯅꯪ ꯏꯌꯣꯏꯅ ꯇꯧꯏ ꯃꯇꯝꯁꯤꯗ ꯑꯩ ꯃꯔꯨꯞ ꯑꯃꯒ ꯀꯩꯅꯣ ꯇꯧꯃꯤꯟꯅꯕꯅꯦ ꯑꯩꯈꯣꯏ ꯆꯠꯄꯅꯦ ꯑꯩ ꯃꯔꯨꯞꯇꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ ꯏꯕꯅꯤ ꯃꯃꯤꯡ ꯂꯩꯕꯅꯤ ꯄ꯭ꯔꯤꯌꯣꯕꯔꯇꯥꯏꯅ ꯃꯥꯗꯤ ꯑꯗꯨꯝ ꯊꯧꯑꯣꯏꯈꯤꯗ꯭ꯔꯦ ꯁꯨꯃꯥꯡ ꯂꯤꯂꯥꯗꯣ ꯑꯩꯗꯤ ꯑꯗꯨꯗꯒꯤ ꯐꯔꯦ ꯑꯩ ꯁꯨꯃꯥꯡ ꯂꯤꯂꯥ ꯏꯔꯒꯦ ꯃꯌꯥꯝꯁꯤꯗ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯀꯩꯅꯣꯁꯤꯡꯁꯤꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯋꯥꯗꯥ ꯑꯃ ꯇꯧꯋꯦꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥ ꯇꯧꯖꯕꯁꯤꯡꯁꯤ ꯉꯁꯥꯏꯒꯤ ꯊꯤꯌꯦꯇꯔ ꯇꯧꯕ ꯀꯥꯡꯕꯨꯅ ꯔꯦꯗꯤꯑꯣꯔꯣꯝꯗꯒꯤ ꯂꯥꯛꯄ ꯀꯥꯡꯕꯨꯅ ꯑꯦꯀꯥꯗꯃꯤꯛ ꯑꯣꯏꯕꯁꯤꯡꯅ ꯀꯌꯥ ꯊꯧꯑꯣꯏꯕꯤꯗꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯑꯗꯨꯏꯗ ꯑꯩꯅ ꯏꯕꯒꯤ ꯑꯥꯔꯠ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯐꯣꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤꯒꯤꯗ ꯆꯞ ꯃꯥꯟꯅꯕ ꯃꯥꯒꯤ ꯚꯦꯂꯨ ꯑꯃꯃꯝ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯡ ꯂꯤꯂꯥꯁꯨ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯆꯜ ꯑꯃꯅꯤꯅ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯁꯤꯅꯦꯃꯥ ꯁꯤꯁꯨ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯆꯜ ꯑꯃꯅꯤꯅ ꯑꯗꯩ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯗ꯭ꯔꯃꯥꯇꯤꯛ ꯂꯤꯇꯔꯦꯆꯔꯒꯤ ꯃꯅꯨꯡ ꯑꯃꯗ ꯆꯟꯕ ꯄꯣꯠꯅꯤꯅ ꯃꯗꯨꯅ ꯂꯥꯟꯅ ꯈꯟꯐꯝ ꯊꯣꯛꯇꯦ
haina tawraga isi sumang la iba hawi oja samne dos ini na lamlan ba yum gi mamang da sumang ahan boy bira no adugi nate lamlan bidi kaino ni akhoi ani subani lamlan bigi mamang da Manipur Air Control Society na sanaba akhoi gi dila amakha akhoi gi kaino na competition daga tawra competition da tawra khan gi do ja nising je adu da ICE ba sarga gi lambi na ai dila do adum moina matam do da hek ha mai bani second tai adu dila du gi nupi artist se nupi na dum sai akhoi gi dila do akhoi gi kaino ni akhoi gi Moirang Tim Borot Hina Torga Sanabani Moigi Theatre Form do Kaino Haibani Moigi Akoi Theatre Association do Imphal Jatra Imphal Jatra Kam Drama Association Aduna Tora Sanabani Adi Matang the Moilam Lanvika is Hanagibini Adagi the Lamani Tori Kangodana Sumang like group Mayam Grum Long Paisileva Mother the I say radio drama Ivangam Gidre drama Ivangam Gidre Sumangila Inu Honavada Ilasi Matam the Aina Hek Iva Hawala with the Chahi and Nila Mapanga Eva Oh, my learn Sangsan Mayam say. Sangsan Mayam Ziggy Suna. I don't know. Ila Sangsan Amagi and like Adabu, Hauziki Matam Dadi, Sumang Ilasi, Nasagi, Lila Iba Makaktangi, Koi Kenoto, you copy you Haina, Lila Iba Torak Navani Haiba, Tawayawa, Lila Nungsi, Mayam Torakadagi, Adam Haina. Aina Mayamgi, Sevato Ramba, Mayamgi Damuti, Irakpadu, Namdi. Oh, as I matam the horror, the competition to Matamda. Keno makatana writer amagi play makatang sangsanam khatang kain tawse adai matam de hobi rabra adai de hore masi hoi akhoi gi kaino gi budi sumangla council gi budi magi tonganba amasu leiramgani aduga yam kanna safu oibasi aingonda oi aiga leihidraba oza birjit ngangomba sumangla gi director se maga do oi maramdi masu drama akhoi sumangla se Sumang Lilasi Masu Akoigi Amatanatana group Amatanatana Manipurgi Sumang Lasi Tareni Pantarasi Amuta the Masi direction P group Mayam Sing Sigi Aiju Sumang Lasi Taruk Nipan Mapansi Adum Ito right to Akoenisi Mapam Sana Akoigi Luinagi Yam Nusi Oza Birji Sumang La Torpada Kawiadi Aigi Kenoda Yam Kanna Loina Giba, Kunti Su, Oza Bridget, Ozaga, Mane Kunti, Kunti, Haina, Hojik Mayamna, Sumangla, the Sonarisi, Masita Sang Badi Lasi, Nasai Han Hanbagi, Kunti, Kumato Suba Sadabti, Kunti Haise. Asima Kaktan Kaknain Han Evese. Aigi Lila Ibagi, a Quigi writing style se, Maseda Amakakle. Lila Ibasi, a Quina Evese, Ayamana. Akhoi Manipur dadi tutel ending oibase wara mi adu torami nungai na pan gre haido ama masadu kaina gre thuna gre nungai gre haido ma sineba adi phattaba torambadu ngasai gi achumbu on gre haibasima sineba tutel ending oibase masigi style se ending type se ai kaya nungai ti ai gon osano open ended pambiba nat aina pambasina Nasai, Aina Pung Ani Sang na Dila Amatore. Aina Tawzari Pung Ani Sang na Iribari Lase. Masi Havok Sing na Yangbire, Yam Nunga Aina Makoina, Lilasi Yangbire. Iroi Luibada, Lilasiki Maram the Cas, Lilasi, and Taro Hawila Sakido, Adunatava. Moidasukaigamama Kalhala Maga, Moidasukaigamama Purich Angivagi type suggestive endings a palm. Oh. I realize Basanta no Alam died the Suri, the Uras, the Mamila Lloyd Dream, a car lady, and the Bombs lady, no, film the say Basanta no Alam, the Ahum Sure. At the game, I was Kunti the not Basanta no Alam Daisi, Ahumne, film the Togris. The Ihan Hanbagisi, Basanta no Alam Daisi. Must Luisilla Padu, I endings is suggestive ending when a lawyer. Madam the Nungsinari, I Hosi Padbi, Kunti Mutaraki, Basanta Nongalam Palun, Basanta Nongalam, Tazaning. Basanta Nongalam Daisi, I know Oza Sarlaga, Manimatunga, Inkalakpa, Naha Amaga, Papung Marai Faraba Amaga, Aduga, Nungsiba isi Matamne, Nungsiba isi Akoigi, Tambiramba, I would tak Piramba, Oza Aribam Krishna Mohan Sarma, Oza Haibirami.
ꯅꯪꯅ ꯍꯦꯛ ꯏꯕꯗ ꯁꯣꯏꯔꯣꯏꯗꯕꯁꯦ ꯀꯣ ꯃꯌꯥ ꯀꯟꯇꯦꯝꯄꯔꯔꯤꯒꯤ ꯑꯣꯏꯕ ꯊꯤꯌꯦꯇꯔꯁꯤꯡꯒꯨꯝꯕꯗꯗꯤ ꯃꯌꯥꯝꯒꯤ ꯁꯤꯗꯗꯤ ꯇꯣꯉꯥꯟꯅ ꯀꯩꯅꯣꯃꯗꯅ ꯀꯩꯅꯣꯃ ꯅꯪꯒꯤ ꯑꯣꯏꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯤꯒꯨꯝꯕꯒꯤꯁꯤꯗ ꯏꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯔꯁꯔꯥꯖ ꯑꯣꯏꯕ ꯑꯣꯖꯥꯒꯤ ꯂꯣꯟꯗ ꯔꯁꯔꯥꯖ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯥꯔꯁꯤ ꯑꯩꯈꯣꯏꯒꯤ ꯔꯁ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯊꯧꯅꯦꯅ ꯔꯁꯔꯥꯖ ꯍꯥꯏꯅꯤ ꯁꯤꯡꯒꯥꯔꯗ ꯇꯣꯡꯉꯒ ꯏꯈꯤꯕꯁꯦ ꯁꯤꯃ ꯅꯦꯕꯔ ꯅꯪꯒꯤ ꯋꯥꯔꯤꯗ ꯃꯥꯏꯊꯤꯔꯔꯣꯏꯗꯕꯅꯤ ꯍꯌꯦꯡ ꯏꯆꯥꯅ ꯏꯔꯛꯄꯗ ꯑꯩꯁꯦ ꯑꯣꯖꯥ ꯅꯨꯡꯁꯤꯅ ꯇꯥꯛꯄꯤꯔꯝꯃꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤ ꯑꯣꯖꯥ ꯃꯤꯡ ꯄꯟꯕ ꯌꯥꯗꯦ ꯑꯩꯁꯦꯀꯣ ꯍꯦꯛ ꯑꯣꯖꯥ ꯃꯤꯡ ꯄꯜꯂꯗꯤ ꯀꯞꯄꯦꯅ ꯃꯌꯥꯝ ꯍꯥꯏꯅꯩ ꯑꯩ ꯂꯥꯏꯅ ꯄꯤꯔꯛꯄ ꯍꯥꯏꯁꯦ ꯑꯣꯖꯥꯁꯨ ꯂꯥꯏꯒꯨꯝꯕꯅꯤ ꯑꯣꯖꯥ ꯈꯟꯖꯔꯤꯕꯅꯦꯕ ꯍꯣꯏ ꯑꯗꯩꯗꯤ ꯑꯗꯨꯗ ꯇꯣꯡꯉꯒ ꯏꯌꯨꯀꯣ ꯍꯥꯏꯗ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯄꯥꯈꯪ ꯑꯃꯒ ꯂꯩꯁꯥꯕꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯗꯤ ꯅꯨꯡꯁꯤꯅꯧ ꯌꯥꯔꯣꯏꯕ ꯅꯨꯡꯁꯤꯅꯕ ꯋꯥꯔꯤꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯕ ꯔꯣꯃꯤꯌꯣ ꯖꯨꯂꯤꯌꯦꯠ ꯐꯥꯎꯔꯤꯕ ꯃꯨꯛꯅꯕ ꯀꯟꯐ꯭ꯂꯤꯛꯇꯣ ꯑꯗꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯂꯩꯗꯅ ꯑꯗꯩ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯝꯒꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤ ꯌꯥꯅꯗꯕ ꯃꯨꯛꯅꯕ ꯑꯃ ꯂꯩꯔꯤꯑꯕ ꯋꯥꯔꯤ ꯄꯔꯤꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯏꯟꯈꯠꯂꯛꯄ ꯅꯍꯥꯁꯤꯒ ꯉꯁꯥꯏꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯅꯨꯄꯤ ꯑꯩꯈꯣই ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯕꯁꯤꯒꯒꯤ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯔꯨꯔꯒ ꯃꯤꯒꯤ ꯂꯝꯕꯤ ꯁꯦꯝꯕꯤꯒꯦꯅ ꯇꯧꯔꯨꯕꯗꯣ ꯃꯥ ꯃꯁꯥꯁꯤ ꯌꯥꯎꯊꯣꯛꯈꯤꯕꯗꯣ ꯑꯃꯗꯤ ꯀꯩꯅꯣꯗ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯄꯨꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯔꯣꯏꯕꯁꯤꯗ ꯄꯨꯁꯤꯜꯂꯀꯥꯟꯗ ꯑꯣꯖꯥ ꯁꯔꯂꯥꯁꯤ ꯃꯅꯤ ꯃꯇꯨꯡꯅꯒ ꯅꯨꯡꯁꯤꯅꯕꯁꯤꯒꯤ ꯑꯔꯣꯏꯕ ꯄꯟꯊꯨꯡꯁꯤꯗ ꯍꯦꯛꯂ ꯑꯗꯨ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯒꯥꯁꯕꯥꯅꯤꯒꯤ ꯑꯩꯆ.ꯑꯥꯏ.ꯚꯤ.ꯑꯦꯁꯇ ꯕꯦꯖ ꯇꯧ ꯍꯥꯏꯕ ꯑꯃꯁꯨ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯨꯕꯅꯦꯕ ꯀꯩꯅꯣꯁꯦ ꯑꯗꯨꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯝꯕ ꯄꯣꯠꯇꯨ ꯉꯁꯥꯏꯒꯤ ꯑꯩꯆ.ꯑꯥꯏ.ꯚꯤ.ꯑꯦꯁꯀꯤꯅꯦ ꯑꯗꯒꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯕ ꯑꯗꯨꯒ ꯀꯩꯅꯣꯁꯤꯒꯒꯤ ꯔꯣꯃꯥꯟꯁꯇꯨꯒ ꯑꯅꯤꯁꯤꯒꯤ ꯉꯁꯥꯏꯒꯤ ꯄꯟꯊꯨꯡꯐꯝ ꯈꯪꯗꯕ ꯀꯟꯐ꯭ꯂꯤꯛ ꯑꯃꯈꯛ ꯂꯩꯕꯁꯦ ꯀꯟꯐ꯭ꯂꯤꯛ ꯃꯔꯛꯇꯨꯗ ꯃꯁꯤ ꯑꯩꯅ ꯁꯣꯂꯨꯁꯟꯁꯤ ꯑꯩꯅ ꯇꯧꯗꯧ ꯁꯔꯨꯛꯇꯀꯣ ꯚꯥꯕꯣꯛꯇ ꯐꯠ ꯂꯥꯎꯅ ꯕꯣꯝꯁꯤ ꯂꯪꯁꯤꯜꯂꯝꯕꯅꯦꯕ ꯑꯗꯩ ꯚꯥꯕꯣꯛꯅ ꯈꯜꯂꯣ ꯁꯤꯗꯩꯗ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦꯅ ꯁꯔꯂꯥꯁꯤ ꯃꯅꯤ ꯃꯇꯨꯡꯗ ꯍꯜꯂꯛꯑꯒ ꯂꯧꯍꯜꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯁꯤꯔꯥ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯄꯣꯠ ꯐꯠ ꯂꯥꯎꯅ ꯂꯪꯁꯤꯜꯂꯝꯕꯁꯤꯗ ꯚꯥꯕꯣꯛꯁꯤ ꯑꯁ ꯃꯁꯤ ꯂꯤꯂꯥꯁꯤ ꯂꯣꯏꯗ꯭ꯔꯤ ꯉꯥꯏꯔꯤ ꯃꯌꯥꯝꯁꯦ ꯑꯗꯒꯤꯗꯤ ꯈꯥꯡꯉꯝꯗꯗꯅ ꯀꯩꯅꯣꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯒꯤ ꯄꯥꯕ꯭ꯂꯤꯛꯀ ꯃꯌꯥꯝ ꯍꯥꯏꯗꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯥꯝꯃꯒꯗꯤ ꯑꯩ ꯁꯦꯀꯦꯟ ꯊꯣꯠ ꯑꯃꯃꯨꯛ ꯈꯜꯂꯒꯦ ꯑꯗꯨꯒ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯋꯦꯜ ꯃꯦꯠ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ 5 ꯄꯨꯊꯣꯛꯀꯦ ꯇꯧꯔꯤꯁꯦ 3ꯗꯒꯤ ꯍꯦꯟꯅ ꯅꯝꯕ ꯉꯝꯗ꯭ꯔꯤ 2 ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯔꯦꯅ ꯈꯜꯂꯤ ꯑꯗꯒꯤ ꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯨꯟꯇꯤ ꯂꯥꯛꯆꯔꯒꯦ ꯀꯨꯟꯇꯤꯒꯤꯁꯨ ꯉꯁꯥꯏꯒꯤ ꯀꯨꯟꯇꯤꯁꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯕꯁꯦ ꯑꯩ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯄꯥꯏ ꯀꯩꯅꯣꯕꯨ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤꯁꯤ ꯂꯧꯁꯤꯡ ꯋꯥꯔꯤꯅꯦ ꯃꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯄꯔꯤꯡꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯕꯣꯛꯅ ꯄꯨꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯆꯠꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯕ ꯆꯠꯄꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏ ꯀꯂꯥꯆꯥꯟ ꯁꯥꯁꯇ꯭ꯔꯤꯒꯤ ꯃꯍꯥꯚꯥꯔꯠ ꯄꯔꯦꯡ ꯃꯌꯥꯝ ꯑꯩ ꯁꯨꯝ ꯊꯥꯅ ꯑꯩꯈꯣꯏꯒꯤ ꯊꯝꯗꯅ ꯅꯨꯡꯉꯥꯏꯗꯅ ꯂꯩꯖꯗꯅꯕꯀꯣ ꯑꯗꯩ ꯃꯩꯇꯩꯒꯤ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯃꯌꯥꯝ ꯄꯥꯕ ꯒꯤꯇꯥ ꯄꯥꯕ ꯃꯁꯤ ꯑꯩꯒꯤ ꯍꯦꯕꯤꯠꯅꯤ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯐꯤꯜ ꯇꯧꯋꯦ ꯍꯧꯖꯤꯛꯁꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯃꯆꯥ ꯁꯦꯝꯕꯗ ꯃꯄꯥꯟꯗ ꯃꯆꯥ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯍꯥꯏꯁꯦ ꯑꯗ ꯉꯁꯥꯏꯒꯤ ꯀꯨꯟꯇꯤꯁꯨ ꯃꯥꯒꯤ ꯃꯄꯥ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯚꯣꯜꯁꯤꯅꯀꯣ ꯃꯥꯒꯤ ꯗꯨꯔꯕꯥꯁꯥ ꯃꯨꯅꯤꯒꯤ ꯃꯐꯝꯗ ꯃꯥ ꯊꯥꯔꯤꯁꯤꯁꯨ ꯃꯆꯥꯗꯒꯤ ꯐꯅꯅꯕꯒꯤꯅꯦꯕ ꯀꯝꯄꯦꯔꯤꯖꯟꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯃꯆꯥꯗꯨꯅ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯁꯣꯝꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯩꯅꯔꯨꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯁꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯒꯤ ꯌꯥꯝ ꯀꯤꯌꯥꯔ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯃꯄꯥꯟꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯥꯅ ꯇꯧꯔꯨꯕꯗꯨꯒꯤ ꯑꯗꯨꯅ ꯁꯣꯝꯗ ꯑꯩꯈꯣꯏ ꯀꯨꯟꯇꯤꯅ ꯃꯥꯒꯤ ꯍꯩꯔꯨꯔꯤꯕ ꯗꯨꯔꯕꯥꯁꯥ ꯃꯨꯅꯤꯅ ꯄꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯁꯦ ꯑꯀ꯭ꯔꯁꯣꯟ ꯃꯟꯇ꯭ꯔꯗꯨꯅ ꯃꯥꯅ ꯉꯁꯥꯏꯒꯤ ꯂꯥꯏ ꯃꯌꯥꯝ ꯀꯧꯔꯨꯕꯗꯒꯤ ꯏꯟꯈꯠꯂꯛꯄ ꯅꯍꯥꯅꯤꯅ ꯀꯣ ꯀꯩꯅꯣ ꯇꯧꯅꯤꯡꯉꯤꯗꯅ ꯁꯤꯖꯤꯟꯅꯅꯤꯡꯉꯤ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯉꯤꯗꯅ ꯑꯗꯨꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯕꯁꯤꯒ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤ ꯃꯇꯥ ꯑꯃꯅꯦꯕ ꯃꯅꯤꯄꯨꯔꯁꯦ ꯃꯥꯒꯤ ꯆꯠꯅꯕꯤ ꯅꯥꯠ ꯀꯔꯤ ꯃꯌꯥꯝ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯕ ꯑꯗꯨꯒꯤ ꯀꯩꯅꯣ ꯂꯩꯕ ꯑꯇꯩ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯒ ꯂꯤꯂꯥꯁꯤꯒꯤ ꯑꯔꯣꯏꯕꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯥ ꯆꯨꯝꯃꯦꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯔꯥꯖ ꯂꯛꯁꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥꯠꯏꯚꯔ ꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯃꯥ ꯆꯨꯝꯃꯤ ꯍꯥꯏꯅ ꯃꯥꯏ ꯍꯁꯕꯦꯟꯁꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤꯕ꯭ꯔꯥ ꯈꯣꯠꯂꯤꯕ꯭ꯔꯥ ꯆꯠꯂꯣꯅꯗꯤ ꯍꯥꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯋꯥꯠꯏꯚꯔ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ
nang nungsibagidamakta nangi kenogidamakta chanabi ngakbidamakta ai keno loinamag tawrubani fare adoidi ai chalage hai kansida haibet khalaga Raj Lakshmi na yum thado aga mana chatkhiba aisi matamsigi lairik haibi nupi mcha sina yaningam thokpura hoi the khanbiri no adaragi hawjiki prithvi gi oina ngasai gi nupi mayam si da ngasai gi nupi gi maning tamma lera kan si da Raj Lakshmi gumbagi kaino si akoi lamdam si kaino si na tawri si yabam thokpura haibadugi wakhal ma khakne ba aduna my husband sina chalage na tawa nupi si da Lakshmi ena ka la tholang loi baina open ended ne wala ada hai badi bhamuk ta oina nupai khar khallo khaning mu khanjaro masai ai chanare la je i le matungin hoya aduna hawjikti aigi saruk loiramnina noi nayum da lem na hanbi yaro noi ai wari ji gi achum chum da khallaga noi chakko chine baina aduna oza anoba mo ina bhabok sida muteba mi krik krik ina bugdo zo howe ko keno do bota ga tawma tamda za adu oza hojiki hoigi kenogi haitara ko za ibsa za ko hoigi pitribi da su hoigi atopa keno form amadagi habidi drama da natraga literature gi novel dagi film gumba la pose za ayamba yamna faw gi haitara ko yamna faw graga di modo atopa medium ma la pada faw bosi ja yam rare oina hoi history da thengze ko adu oza hoigi maruina Margaret Mitchell gi gonu de Vinci animakta film da su adu magi novel da su adum faw bosi mosi di yam atang mani kain haine ba adu oza gi pasanta nu alam dai di keno da su adum lila da su mo yam pam na yeng nei adu film da su patamam gi pura trend changer ni oza ko akoi gi boto za pokhai ba mi oza ubi hoino za ko adadi magi salagi dress ko to mayam na keno mayam na mo mayam basanta gi nu alam dai si ngasai gi akoi lamdam sigi keno da akoi gi nungsi wari da mata moina keno tawki kanagumana hai bai nangdi angang oiringai da CC school ga tamingai da akoi gi oza lai sabi ga yam yawi aduga khalle i ra kaina tasing adugumbagi din nat adugi di amata nati ado za ai hana thamjagi ba akoi gi nungsi bagi rasto adu laurubada kaino tawrubani adu oza aina khangjen hojiki form sing se different art form sing se oza yam khena no wi oza na khut thabi ma tamda masi khar khadi loi khene hoja masai gi maming khenari ba sing se mai magi technique macha macha khena dawri sam haida aina radio lila I matam da radio lila ji ta na bagi damukte ibni hoja drama I matam da drama si stage gi ngasai gi akoi gi sida ek tawraga ai gi mamang da mayo na bada leiba sin khakna yengna na bagi damukte ibni maning da fam maning da fam singi adudagi adugi technique kamai tawgani light ki kaino gi mayam yaurkadbani aduida aigi lila sigi wari paring aina thualiba thodok sing se kamai tawgani haibise adugi khenna ba kaji kaji lai adugi di yam technically kupi sina ngang badadi sampana haige aduga kaino di tawdaba adumai tawraga muksu sumang lila sumo mai kai mari maksi da question laba mayam bhabok singi mamang sida aigi artist si acting to hongadori bani drama age dumaina ngasai gi akhoi yumni harga yumgi sin utpadu natti amasu natti hek thorak padagi aina lairi basi lambi ni chali basi kaino ni haiji khangan gadori bani babok singda arudagi akhoi gi thodok si tara mari manga si akhoi sumanga akhoi gi kaino dana yamna nungai ba mana simadi haifet sum panjaram ge radio lila dana my interlude music si matang piba thodok sina adum tongan ba mayam taroga semi interlude music pi akoi pi dana ibagi style se drama gi dana sin yama bada mari gumba ko ani gumba sigumba na hojikti hojik contemporary keno sis mamang gi sin singbi da sin tra matra tu tawbidu natra banina sinama gumba na tawraga tawnabi na akoi gi sin mari gumba da smain tawdana ayamana semnai ani gumba na semnai sumang lilagi dadi wari paring dugi da mai thok kadoriba thodok singdo thodok singsi yumda oiba yai lambi da oiba yai ko adudagi ngasai aeroplane manung da oiba yai ada akoi phami ba ka sigumba da oiba yai oibana thodok mayam singdugi wari dugu chanana tawbadabu aine hek pamjabase aigi writing style da aine hek pamjabase aine igidoriba wari se ai selection tawi wari mayam ai lila ibi oina nga ngaina langma tamda kari lai sige na khalaga asi lila si isira wari ani hum adogi selection tauba adagi drama gi so adagi ige dori ba sing adugi gi character sing ado wari du chana da ba hona bada
ꯁꯦꯝꯒꯗꯧꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯣ ꯌꯥꯔꯤꯈꯩ ꯁꯦꯂꯦꯛꯁꯟ ꯇꯧꯗꯅ ꯇꯧꯕ ꯂꯣꯟꯁꯨ ꯈꯔ ꯁꯦꯂꯦꯛꯁꯟ ꯇꯧꯕ ꯑꯗꯨꯅ ꯂꯣꯟ ꯁꯦꯂꯦꯛꯁꯟ ꯇꯧꯅꯕ ꯀꯩꯅꯣ ꯇꯧꯅꯕꯁꯤ ꯍꯣꯠꯅꯕꯗ ꯏꯕꯁꯤ ꯃꯃꯥꯡꯉꯩꯗꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯐꯥꯔꯁ ꯔꯥꯏꯇꯤꯡ ꯏꯔꯦ ꯑꯃꯨꯛꯀ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯑꯩꯅ ꯏꯔꯤꯕꯁꯤ ꯂꯣꯟꯁꯤꯡꯁꯤ ꯐꯖꯔꯤꯕ꯭ꯔꯥ ꯊꯤꯔꯤꯕ꯭ꯔꯥ ꯑꯗꯩ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯤꯒ ꯆꯥꯟꯅꯔꯤꯕ꯭ꯔꯥ ꯊꯧꯗꯣꯛꯀ ꯆꯨꯝꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯅꯕ ꯑꯃꯨꯛ ꯁꯦꯀꯦꯟ ꯔꯥꯏꯇꯤꯡ ꯑꯃꯨꯛ ꯏꯔꯦ ꯄꯨꯂꯞꯁꯤ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯖꯅꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟ ꯑꯃꯨꯛꯀꯁꯨ ꯏꯁꯤꯔꯥ ꯍꯥꯏꯅ ꯇꯧꯔꯒ ꯊꯥꯔꯠ ꯔꯥꯏꯇꯤꯡ ꯐꯥꯎꯕ ꯏꯕ ꯗ꯭ꯔꯥꯐꯁꯦ ꯑꯍꯨꯝꯂꯛ ꯇꯧꯋꯦ ꯑꯗꯨꯒ ꯌꯥꯔꯦ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯊꯥꯗꯣꯛꯈꯤꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯉꯝꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯐꯥꯔꯁ ꯔꯥꯏꯇꯤꯡ ꯏꯔꯒ ꯁꯦꯀꯦꯟ ꯔꯥꯏꯇꯤꯡ ꯏꯕ ꯐꯥꯎ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯍꯥꯟꯕꯗꯨꯗ ꯑꯗꯣ ꯐꯥꯔꯁ ꯔꯥꯏꯇꯤꯡꯁꯦ ꯃꯁꯤꯗ ꯑꯩ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯀꯝꯄꯨꯇꯔ ꯇꯥꯏꯄꯤꯡ ꯂꯩꯔꯕꯅꯤꯅ ꯀꯝꯄꯨꯇꯔꯗ ꯇꯥꯏꯞ ꯐꯨꯍꯜꯂꯕ ꯀꯝꯄꯨꯇꯔ ꯇꯥꯏꯄꯤꯁ ꯑꯃꯗ ꯄꯤꯔꯕ ꯑꯗꯨꯒ ꯁ꯭ꯄꯦꯂꯤꯡ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯨꯞ ꯄꯥꯍꯧꯕꯗꯣ ꯑꯗꯨꯗ ꯋꯥꯍꯩ ꯋꯥꯇꯥ ꯀꯔꯤ ꯀꯔꯤ ꯑꯃꯈꯛ ꯁꯦꯝꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯕꯒꯤ ꯊꯕꯛꯁꯦ ꯁꯨꯃꯥꯏꯅ ꯆꯠꯊꯔꯤ ꯑꯣꯖꯥ ꯂꯩꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯈꯕꯔꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯈꯕꯔꯒꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤꯅ ꯃꯌꯥꯝ ꯈꯕꯔꯒꯤ ꯄꯥꯎꯁꯤꯁꯤ ꯀꯔꯤ ꯁꯨꯝ ꯈꯪꯅꯤꯡꯕꯒꯤ ꯑꯃ ꯂꯩꯕꯅꯤꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯈꯔ ꯑꯣꯖꯥ ꯃꯌꯥꯝ ꯑꯣꯖꯥ ꯍꯣꯏ ꯂꯦꯡꯕꯤꯔꯛꯄꯁꯤꯗ ꯄꯥꯎꯁꯤ ꯃꯇꯥꯡꯁꯤꯗ ꯈꯔ ꯍꯪꯒꯠꯆꯕ ꯑꯣꯖꯥꯀꯣ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯉꯔꯥꯡꯁꯨ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯣꯏꯌꯦ ꯀꯩꯅꯣꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯕꯨꯗꯤ ꯑꯣꯏꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯣꯟꯐ꯭ꯂꯤꯛ ꯍꯥꯏꯁꯦ ꯑꯣꯖꯥꯅ ꯀꯣꯟꯐ꯭ꯂꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯂꯤꯂꯥꯒ ꯏꯕꯤꯔꯛꯄꯅꯤꯅ ꯑꯣꯖꯥꯀꯣ ꯑꯗꯨꯅ ꯍꯥꯏ ꯉꯔꯥꯡꯁꯤ ꯀꯣꯟꯐ꯭ꯂꯤꯛꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟ ꯀꯩꯅꯣꯁꯦ ꯔꯦꯂꯤ ꯃꯌꯥꯝ ꯑꯃ ꯆꯠꯄꯤꯈꯤꯕ ꯑꯣꯖꯥꯀꯣ ꯁꯣꯝꯗꯅ UCMꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁ ꯔꯦꯂꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯍꯥꯏꯔꯒ ꯗꯨꯀꯥꯟꯗꯒꯤ ꯀꯩꯗꯒꯤ ꯕꯁꯇꯒꯤ ꯒꯥꯔꯤꯗꯒꯤ ꯑꯃ ꯆꯦꯟꯅꯈꯤꯗꯣ ꯑꯣꯖꯥ ꯉꯔꯥꯡꯁꯦꯀꯣ ꯑꯗꯨꯒ BJPꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯇꯦꯜꯒꯤ ꯃꯥꯒꯤ ꯀꯩꯅꯣꯅꯦꯅ ꯌꯨꯅꯤꯇꯤ ꯀꯩꯅꯣꯒꯤ ꯀꯩꯅꯣꯅꯦ ꯔꯦꯂꯤꯅ ꯑꯃ ꯆꯠꯄꯤꯖꯀꯣ ꯑꯗꯒꯤ ꯁꯣꯝꯗ UNꯁꯤꯅ ꯑꯃꯨꯛ ꯆꯤꯡꯗ ꯑꯃꯨꯛ ꯕꯟ ꯑꯃꯨꯛ ꯇꯧꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯗ ꯉꯥꯎꯖꯕ ꯑꯥꯔꯠꯇ ꯉꯥꯎꯖꯕ ꯀꯂꯥꯗ ꯉꯥꯎꯖꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯌꯥꯔꯤꯈꯣꯏ ꯂꯣꯏꯁꯤꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯒꯤꯗꯣ ꯑꯣꯖꯥ ꯐꯥꯎꯕꯤꯔꯛꯇꯕ꯭ꯔꯣ ꯑꯣꯖꯥ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯩ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯀꯩꯅꯣ ꯇꯥꯔꯤꯛ ꯑꯩꯈꯣꯏꯒꯤ MSFDCꯗꯁꯨ ꯐꯤꯂꯝ ꯑꯃ ꯇꯧꯗꯣꯔꯤ ꯑꯩ ꯃꯔꯥꯝ ꯆꯅꯨ ꯍꯥꯏꯅ ꯑꯃꯀꯣ ꯔꯤꯂꯤꯁ ꯇꯧꯕ ꯍꯧꯗꯣꯔꯤ ꯑꯁꯤꯒꯤꯁꯤ ꯑꯩꯅ ꯃꯃꯥꯡꯉꯩꯗ ꯀꯩꯅꯣ ꯇꯧꯈꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯥꯎ ꯉꯁꯤꯗꯤ ꯈꯪꯂꯦꯅ ꯑꯃꯈꯛ ꯏꯈꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯩꯅ ꯈꯟꯈꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯍꯧꯃꯤꯟꯅꯔꯛꯄ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯛꯄ ꯅꯥꯒꯥꯒꯤ ꯆꯍꯤ ꯀꯌꯥꯒꯤꯅꯣ ꯃꯣꯏꯅ ꯑꯩꯈꯣꯏ ꯆꯍꯤ 2,000 ꯅꯠꯇ꯭ꯔꯒ ꯆꯍꯤ 50 ꯄꯨꯋꯥꯔꯤ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯅꯕꯒꯤ ꯄꯨꯋꯥꯔꯤ ꯑꯗꯣ ꯌꯥꯎꯔꯛꯄꯅꯤ ꯁꯦꯝꯃꯛꯄꯅꯦꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯑꯃꯒ ꯂꯩꯃꯤꯟꯅꯕꯒꯤ ꯆꯥꯔꯧ ꯃꯧꯔꯧꯅꯗꯅ ꯂꯩꯃꯤꯟꯅꯕꯒꯤ ꯑꯩꯁꯤ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯉꯤꯕ ꯃꯅꯥꯎꯕꯤ MM ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯩꯇꯩ ꯀꯩꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯅ ꯃꯅꯥꯎꯕꯤ ꯃꯩꯇꯩ ꯃꯣꯏꯔꯥꯡꯊꯦꯝꯒ ꯍꯥꯏꯔꯤꯁꯦ ꯑꯩꯁꯦ ꯃꯅꯥꯎꯕꯤ ꯃꯩꯇꯩ ꯑꯣꯏꯔꯝꯗꯗꯅ ꯅꯥꯒꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯩꯁꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯨ ꯁꯨꯝ ꯍꯤꯡꯃꯤꯟꯅꯔꯛꯄ ꯁꯨꯝ ꯆꯥꯔꯧ ꯃꯧꯔꯧꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯪꯅ ꯃꯩꯇꯩꯔꯥ ꯅꯪꯅ ꯅꯥꯒꯥꯔꯥ ꯅꯪꯅ ꯀꯩꯅꯣꯔꯥ ꯍꯥꯏꯕꯁꯦ ꯈꯪꯅꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯀꯨꯏꯔꯦꯕ ꯆꯍꯤ ꯀꯌꯥ ꯑꯃ ꯍꯧꯃꯤꯟꯅꯔꯛꯄꯗꯒꯤ ꯃꯥꯅ ꯆꯠꯈꯤꯕ ꯅꯠꯇꯦ ꯂꯣꯏ ꯁꯨꯝ ꯂꯣꯏ ꯑꯩꯈꯣꯏ ꯆꯥꯔꯧ ꯃꯧꯔꯧꯅꯔꯛꯇꯅ ꯄꯥꯔꯤ ꯄꯨꯔꯤꯗꯒꯤ ꯄꯨꯟꯅꯒ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯍꯧꯃꯤꯟꯅꯔꯛꯄ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒ ꯇꯝꯒꯒꯤ ꯑꯣꯏꯕ ꯃꯐꯝ ꯂꯝ ꯈꯦꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯋꯥꯍꯩꯗ ꯂꯩꯔꯛ ꯑꯃ ꯁꯩꯁꯛ ꯑꯃ ꯍꯥꯏꯗꯣꯀꯣ ꯃꯐꯝ ꯑꯃꯒꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯐꯥꯎꯗꯁꯨ ꯏꯝꯐꯥꯜꯗ ꯉꯥꯡꯅꯕ ꯀꯛꯆꯤꯡꯗ ꯉꯥꯡꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏꯗ ꯉꯥꯡꯅꯕ ꯈꯖꯤꯛ ꯂꯣꯟꯊꯩ ꯂꯩꯔꯤꯗꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯟꯒꯤ ꯈꯖꯤꯛ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯂꯩꯔꯒꯁꯨ ꯍꯤꯡꯕꯒꯤ ꯐꯤꯖꯦꯛ ꯆꯥꯛꯆꯦꯠꯇ ꯈꯔ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯠꯇ ꯑꯣꯏꯕ ꯀꯥꯡꯂꯨꯞꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯪꯃꯤꯟꯅꯕ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯃꯗꯨꯇꯗ ꯉꯁꯥꯏꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯇꯝꯄꯥꯛ ꯂꯝꯗ ꯔꯦꯂꯤ ꯆꯠꯂꯤꯕ ꯆꯤꯡꯗ ꯕꯟ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯦꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯏꯖꯈꯤ ꯌꯥꯝ ꯉꯜꯂꯤꯉꯩꯗ ꯃꯇꯝꯗ ꯃꯣꯏꯅ ꯕꯦꯁ ꯁꯀ꯭ꯔꯤꯞ ꯄꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯈꯪꯂꯦꯁꯤꯀꯣ ꯍꯧꯖꯤꯛ ꯑꯩ ꯃꯔꯥꯝ ꯆꯅꯨ ꯍꯥꯏꯅ ꯑꯣꯟꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯔꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯩꯅꯥꯎ ꯑꯩꯈꯣꯏ ꯕꯤꯁꯒꯨꯞꯇꯅ ꯗꯤꯔꯦꯛꯁꯟ ꯇꯧꯔꯤ ꯑꯗꯒꯤ ꯔꯟꯖꯤꯠ ꯍꯣꯏ MLA ꯀꯣ ꯑꯗꯨꯒ ꯑꯁꯣꯛ ꯃꯥꯏꯕꯝ ꯍꯣꯏꯅ ꯄ꯭ꯔꯗ꯭ꯌꯨꯁ ꯇꯧꯗꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯌꯦꯡꯖꯕꯒꯤ ꯆꯥꯟꯁ ꯂꯧꯖꯒꯦ ꯇꯧꯕꯤꯌꯨ ꯑꯩ ꯃꯣꯏꯗ ꯄ꯭ꯔꯗ꯭ꯌꯨꯁꯔ ꯇꯤꯝꯗ ꯍꯥꯏꯒꯦ ꯇꯣꯝꯒꯤꯁꯨ ꯀꯩꯅꯣ ꯄꯤꯌꯨ ꯍꯥꯏꯅꯀꯣ ꯑꯗꯨꯅ ꯑꯁꯤꯅꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯤꯡ ꯇꯝ ꯅꯨꯡꯁꯤꯅꯒꯅꯤ
ꯑꯩꯈꯣꯏ ꯅꯥꯒꯥꯒꯤꯅꯤ ꯍꯥꯏꯕ ꯋꯥ ꯍꯥꯏꯕꯤꯒꯅꯨ ꯑꯩꯅ ꯑꯩꯒꯤ ꯂꯣꯟꯗ ꯑꯗꯨꯒꯤ ꯋꯥꯍꯩꯗ ꯍꯥꯏꯌꯦꯕ ꯉꯁꯥꯏꯒꯤ ꯃꯔꯥꯝ ꯆꯅꯨ ꯑꯣꯏꯔꯤꯕ ꯀꯔꯩꯂꯥꯁꯤꯅ ꯅꯈꯣꯏꯅ ꯅꯥꯒꯥꯗ ꯍꯥꯏ ꯃꯩꯇꯩꯕꯨꯁꯨ ꯅꯥꯒꯥꯅꯤ ꯍꯥꯏꯌꯨꯅꯦ ꯍꯥꯏꯅ ꯐꯖꯩ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯐꯖꯩ ꯀꯔꯤꯒꯤꯅꯣꯕꯨ ꯃꯩꯇꯩꯁꯨ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯉꯁꯥꯏ ꯅꯥꯒꯥꯅꯤ ꯑꯩꯁꯤ ꯅꯥꯒꯥꯒꯤ ꯂꯤꯗꯔꯅꯦꯅ ꯇꯧꯔꯨꯕꯗꯨꯅ ꯃꯩꯇꯩ ꯑꯣꯏꯔꯝꯃꯦꯕ ꯑꯩꯒꯤ ꯂꯤꯂꯥꯁꯤꯗ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯁꯤ ꯃꯩꯇꯩꯅꯤ ꯍꯥꯏꯗꯅ ꯃꯩꯇꯩ ꯀꯜꯆꯔꯒꯤꯅ ꯉꯥꯎꯖꯕ ꯅꯨꯄꯥꯁꯦ ꯅꯥꯒꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯇꯧꯕ ꯄꯣꯠ ꯑꯃ ꯌꯥꯎꯔꯤ ꯃꯔꯥꯝ ꯆꯅꯨꯒꯤꯗ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯑꯃ ꯑꯩꯈꯣꯏ ꯃꯨꯔꯇꯤ ꯀꯩꯗꯧꯕ ꯄꯥꯇꯦꯜꯒꯤ ꯃꯨꯔꯇꯤꯁꯤ ꯉꯁꯥꯏꯒꯤ ꯄꯥꯇꯦꯜꯒꯨꯝꯕ ꯂꯤꯕꯔꯇꯤ ꯁ꯭ꯇꯦꯆꯨꯗꯒꯤ ꯑꯅꯤ ꯍꯦꯟꯅ ꯋꯥꯡꯕꯅꯤ ꯌꯥꯝ ꯑꯋꯥꯡꯕ ꯃꯨꯔꯇꯤ ꯈꯤꯟꯗꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯇꯧꯔꯤꯕ ꯀꯣ ꯃꯥꯒꯤꯁꯤ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯣꯗꯤꯒꯤ ꯀꯣ ꯌꯥꯝ ꯑꯆꯧꯕꯁꯤ ꯇꯧꯕꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯒꯤ ꯅꯦꯍꯔꯨ ꯐꯦꯃꯤꯂꯤ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤ ꯁꯤꯡꯊꯥꯕ ꯈꯖꯤꯛ ꯋꯥꯠꯄ ꯄꯥꯇꯦꯜꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯃꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯕꯣꯁꯀꯤꯁꯨ ꯀꯥꯏꯅ ꯃꯨꯚꯃꯦꯟ ꯇꯧꯋꯤ ꯑꯣꯖꯥ ꯐꯤꯂꯝꯗ ꯍꯟꯖꯤꯟꯖꯔꯒ ꯑꯣꯖꯥꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯍꯦꯟ ꯂꯝꯄꯥꯎꯗ ꯉꯁꯤ ꯍꯥꯏꯕꯤꯔꯤꯁꯦ ꯃꯥ ꯃꯊꯟꯗ ꯑꯇꯩꯗꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯣꯖꯥꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯄꯦꯅꯣꯔꯥꯃꯥꯒꯤ ꯉꯔꯥꯡ ꯈꯟꯒꯠꯄꯒꯤ ꯂꯤꯁ ꯑꯃ ꯐꯣꯡꯕꯁꯤꯗ ꯑꯣꯖꯥ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯦꯅ ꯍꯥꯏꯗꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗꯕꯨꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦꯁꯅ ꯑꯗꯒꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕ ꯐꯤꯂꯝꯗꯤ ꯑꯣꯖꯥ ꯌꯥꯝ ꯄꯨꯊꯣꯛꯄꯤꯔꯤꯀꯣ ꯇ꯭ꯔꯦꯟ ꯁꯦꯇꯔꯅꯤꯀꯣ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯒ ꯄꯦꯔꯦꯂꯦꯜ ꯁꯤꯅꯦꯃꯥ ꯍꯥꯏꯇꯥꯔꯦ ꯑꯥꯔꯠ ꯐꯤꯂꯝꯁꯤꯒ ꯃꯩ ꯂꯩꯅꯕꯁꯤꯗ ꯍꯟꯗꯛꯇꯤ ꯀꯩꯅꯣꯗꯁꯨ ꯅꯠꯇꯕ ꯑꯣꯖꯥ ꯐꯤꯆꯔ ꯐꯤꯂꯝꯗ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯇꯔꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯅꯣꯔꯥꯃꯥꯗ ꯐꯥꯎꯕ ꯄꯦꯅꯣꯔꯥꯃꯥꯁꯤ ꯑꯣꯖꯥ ꯑꯃꯔꯣꯝꯗ ꯃꯈꯟꯒꯤ ꯎꯠꯄ ꯍꯥꯏꯅꯤꯀꯣ ꯑꯣꯖꯥ ꯄꯦꯅꯣꯔꯥꯃꯥ ꯍꯥꯏꯁꯦ ꯑꯃꯔꯣꯝꯗ ꯁꯤꯗꯐꯥꯎ ꯌꯥꯎꯗꯕꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤ ꯑꯣꯖꯥꯁꯤ ꯌꯥꯝ ꯀꯩꯅꯣ ꯑꯦꯛꯇꯤꯚꯂꯤ ꯏꯟꯚꯣꯜꯞꯃꯦꯟ ꯑꯃ ꯂꯩꯕꯤꯔꯤꯕꯅꯤꯅ ꯐꯤꯂꯝꯒꯤ ꯀꯩꯅꯣꯁꯦ ꯈꯣꯡꯆꯠꯁꯦ ꯑꯣꯖꯥ ꯈꯔ ꯇꯞꯊꯔꯛꯄ꯭ꯔꯥ ꯑꯣꯖꯥ ꯀꯃꯥꯏꯅ ꯎꯕꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗꯤ ꯊꯣꯏꯗꯣꯛꯅ ꯇꯞꯊꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃꯗ ꯌꯥꯎꯕ ꯌꯥꯎꯗꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝ ꯃꯇꯝꯒꯤꯅꯤ ꯉꯁꯥꯏꯒꯤ ꯑꯐꯕ ꯋꯥꯔꯤ ꯑꯐꯕ ꯊꯧꯗꯣꯛꯀꯤ ꯐꯤꯂꯝ ꯑꯐꯕ ꯋꯥꯔꯤꯒꯤ ꯑꯐꯕ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯀꯝꯄꯤꯇꯤꯁꯟꯗꯨꯗ ꯊꯣꯔꯛꯏꯕꯁꯤꯡꯗꯨꯗꯒ ꯂꯝꯕꯥ ꯄꯥꯕ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯊꯪꯒꯤ ꯆꯍꯤꯗ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤ ꯃꯔꯝꯗꯤ ꯃꯁꯤꯗꯤ ꯃꯇꯝꯒꯤꯅꯦꯕ ꯉꯁꯥꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯍꯦꯛ ꯏꯖꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯦꯛ ꯏꯖꯕ ꯂꯤꯂꯥ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯉꯥꯏꯒꯅꯤ ꯐꯥꯎꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯣꯖꯥ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯖꯕꯁꯦ ꯑꯣꯖꯥ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯖꯒꯦ ꯑꯣꯖꯥ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯃꯅ ngasi we are very privileged that we have some very important words from none other than Manaobi MM, one of the pioneer and most famous writers, playwright in Manipur. So keep watching Times of Manipur.